Howjuk Manipur da Pak Sana Eeshing fangnadriba si khara makheidi kokhanba ngamnaba pandamda Hectre lising ni futaruka chamanga gatara ni thoi da Eeshing fanghalli haina Chief Minister N Biren singna phongdokre ngasi chathaki batara ni thoi shuba Manipur Legislative Assembly ki humni shuba mifam gi ahoba laukhat kiba business ama oina question hour gi matamda House ki member MLA ke Ranjitna Manipur gi lawfam Hectre kayada ithai lawkhong pibi dibage mafam na kadai dano haina hanglakpa wahangi pau khumpira duna House ki su leader oide Chief Minister N Biren makhata na haikibada hawjik Hectre lakh amaga lising marfuni thoiga chamapan ga kunipan da Eeshing piba ngamdana leide makhata na MLA ke Ranjitna hanglakpa wahangi pau khumamada Eeshing pina ba ingkum ja lising ani tara mapandagi English singani kunithoi fawbada MID da lupa crore chaniga yankai Medical Lak Anye, Water Resource Department Lupa Crore Chaniga Marfutara Nipan Galak Humfu Humdoi Emate, Kadada Lupa Crore Humfu Humdoi Galak Nifuma Toida Tadakre Heidi.